अहानबदा मरुइबा पाव मणिपुर स्टेट थमलखिबा प्रेसिडेंट रूल असिदा इंडियन कॉन्स्टिट्यूशन के आर्टिकल 3 की प्रोविजन करिगिदमक याहोलखलिबनो हाइना सीएलपी लीडर ओक्रम इबोबिना सेंट्रल बीजेपी लेंगाक्ता हंख्रे। लमदम असिदा मयाई काबा चिंजाक पुथोकपदा अचौबो थौदांग लौरिबा पोपी पांबीसिंग यानथतुना मांगहनबगी थबक लेप्तना चथरकपगी मखा तारकपा ओइना एकर 10 दा थरंबा पोपीसिंग यानथतुना मांगहनख्रे। अमदी इम्फाल वेस्ट की लमसांग लेबा सीआरपीएफ की कैम्प अमदा सीआरपीएफ की जवान अमना महाकी कलिक अनिबु नोंमैना कापतुना हालबा मतुंग मसा मतोमदा अमुक नोंमैना कापसिनजदुना सीजख्रे। मयाम खुरुमजरी नॉर्थ ईस्ट विंडो टीवी ने संदोकचबा नुमिदांगी मणिपुरी पाव मिटेंग ताबिदिबा सिंगबु सुरबला माइरेबमना तराम नोकचुरी हौजिक मयामदा पाव मचा खाइना पिजरी। मणिपुर स्टेट थमलखिबा प्रेसिडेंट रूल असिदा इंडियन कॉन्स्टिट्यूशन के आर्टिकल 3 की प्रोविजन करिगिदमक याहोलखलिबनो हाइना सीएलपी लीडर ओक्रम इबोबी सिंगना सेंट्रल बीजेपी लेंगाक्ता हंख्रे। हौखिबा निमित्ता मणिपुर प्रेसिडेंट रूल थमजिल्लखिबगी मतांगदा ngasi कांग्रेस भवन दा पांगथोखिबा पावगी मिफम अमदा ओक्रम इबोबिना मखा तारादुन हाइखिबदा इंग कुमजा लिसिंग अनिगा कुलहुमदोइगी मे थागी तारीख 3 दगी मणिपुर दा तंगदु लेताद्रबा फिबम अमदा लेदुना चाही अनिरोम असि मियामना मायोक नदुना लाकपदा हौजिक फावबा इंग चिकपा मणिपुर ओइबा ngamdri इरांग थोकपा मे की तारीख 3 गी नोंग हेक गानबगा हानना प्लान तौदुना लेरंबगुम पालिबा लेंगा के चीफ मिनिस्टर दगी यूनिफाइड कमांड लौथोक्तुना सेक्रेटरी एडवाइजर दा यूनिफाइड कमांड सिनबा चीफ मिनिस्टर बुना मखों मकुट पुनसिनबगुमना थंबा लाइबक्थिबनी हौजिकना अमुक इरांग असिगी चपचाबा मरमदा पुथोकनदुना असेंबली दा नैनरकनी हाइबगी मतागुमना असेंबली हौगदबा नोंमा वाटलिङै चीफ मिनिस्टर बु रिजाइन तखनबा असि करंबा थवोंगनो खंगबा ngamde हाइबा वाफम थमखि। मखा ताना मणिपुर दा हौजिक रेलिफ कैम्प दा लैरिबा मियाम करंबा मतमदा मसागी मयुमदा हंजन हनगनी करंबा मतमदा मांगखिबा मियोइसिंगी मरी मखों खंगनी हाइबा वहांगसिंग हंखि। मणिपुर दा पीआर थमजिलकपदा अपोजिशन पार्टी अमा ओइना यानिंगदबा फोंगदोकपा मसाना ताबनी मणिपुर दा बीजेपी ना मेजॉरिटी ओइना लैरगा लीडर खनबा ngamdabadagi पीआर थमजिलखिबा लाइबक्थिबनी। अटल बिहारी वाजपेयी की मतमदगी हौदुना मणिपुर दा बीजेपी गवर्नमेंट असि कया चानबा वाली हाइना फोंगदोकी। पाउमीसिंगा उनाबदुदा प्रेसिडेंट एमपीसीसी के मेघचंद्रा डिप्यूटी सीएलपी लीडर के रंजित सिंह एमएलए चेस लोकेश्वर एमएलए सूर्य कुमार ओक्रम अमसुंग सीडब्ल्यूसी की मेंबर गायखांगमसु सरुक याखी। लॉ एंड ऑर्डर से अखोई स्टेट सब्जेक्ट निना लॉ एंड ऑर्डर से एनफोर्स तौद यादमनिना प्रजा सिंह हांकदोइनेबा एनी गवर्नमेंट दा व्हाट अबाउट लॉ एंड ऑर्डर पालिबा गवर्नमेंट दो एनी गवर्नमेंट लॉ एंड ऑर्डर कमाई तौइसे हांकदोइमिना अदो कनागुम्बा एनी ऑर्गेनाइजेशन अमा सिंग लेबे सिनाउसिंग तंपाक्ता लेबे सिनाउसिंग अखोई कनासु मोइगी अगेंस्ट कीबकी दबी वान तब अगेंस्ट तवे हाइजो हाइजदे तौसु तौजदे मोइसु मोइगी मथौ तौजो अदो अखोइसु सरकार म लेतारदी सरकार दुगी तौगम थोका अखोइ इथौ तौब ताइ मदु अदुम अखोइ एक्सरसाइज तौजबनी मदु अदुम तौजबनी मोइना हंदकी ताम सिद बीजेपी ने हेक पालकपदगी हाइबा तारे अदो बीजेपी ने पालकपदगी मणिपुर से हानगी पंजाबी वानतबा हानगी लाई ओइग्रबा अटल बिहारी वाजपेयी जी की मतमदगी हौरगा बीजेपी से मणिपुर की प्रजा सिंह से सिग कया इसान चानदबरा मतमदसु 18 जून ना हत थोखिबा द हंदकसु बीजेपी ना एब्सोल्यूट मेजॉरिटी ओइरगसु शांति लेना सिर मणिपुर से फजना तंगदु लेताना प्रजा सिंह सी लेहनबा ngamdo लमदम असिदगी मयाई काबा चिंजा पुथोकपदा अचौबा थौदांग लौरिबा पोपी पांबी सिंह यानथतुना मांगहनबगी थबक लेप्तना चथरकपगी मखा ओइना एकर 10 दा थरंबा पोपी सिंह यानथतुना मांगहनख्रे। चुराचानपुर डिस्ट्रिक्ट की कोजिम खुलगा नकनबा
Tangpikota Security Force Forest Department amadi District Magistrate yauna punna khutchamnaduna ekar manga da tharamba poppy sing adu yanthatuna manghankibani evidence ki damak poppy maru tarasu seize tawgi hairi Imphal West ki lamsang da leiba CRPF ki camp amada CRPF ki jawan amana maha ki kalik ani bo nongmaina kaptuna halaba matung masa matom da amuk nongmaina kapsin jaduna sijakre haidi ba thodok asi ngarang numidang pung 9 rom tarakpa aduwai da thokibani thodok aduda CRPF ki jawan 9 amasu asok apan nangki thodok aduda laikhidraba jawan sing adudi Sub Inspector GD Tilak Ras Constable Rajib Ranjan amasung Havildar Sanjay Kumar di thodok aduda nongmai marungna panbadagi soklaba sing adudi Hauziki oinadi kudong thiningai oidri haidi kari karamba wahodagi thodok asi thoglakibanu haiba chap chana khangba ngamdri Chahi asigi March ta pangthokadoriba Ringuis Got Talent Season 10 gi audition round tha asigi kunmari dagi kunipan fawba pangthoklagani thawai yawba talent leiba angang singna audition round asida saruk yabiu haina RGT Season 10 gi convener AC Rising na phongdorakli lakliba March ta pangthokadoriba Ringuis Got Talent Season 10 asida saruk yaningba singna saruk yabiu haina ngasi press club ta pangthokiba pawgi mifam amada mahakna phongdorakli loinana audition round sing mathang sitna ukrulgi Megan Hill View Lenda tangkun marida tangkun mangada Chandel gi oina Aura Restaurant da Tamenglong Hill Town Inn and Cafe da tangkun tarukta tangkuni panda Imphal West ki BT International Airport Hall da pangthok lagani hairi Season tara pangthok krebasida difference services mayam naso Manipur macha mayam naso madeng pangbigre hojiksu tatna nahasem mata nahasing yokhat besida koi mayam pangbiyo haibisu haijaning mani Oi koi laipok thiba haibidi Indian Got Talent nadi si Manipur da talented yam le haina koi Ringuis Got Talent si show si yang na moina so notice ki damakta especially Manipur sida audition si pangthok da chatningai daw se haina Indian Got Talent organizing committee da koi dil so what is happening? Adubo unfortunately, lamsi lakuna maram wairaga cancer tawthokre adubo solution si yang daga next mathang gadi sigumba gi afaba platform si amuka joint event oina dum tawningai tawni Security Force singa tongan ba mafam singdagi lona thingkraba lal hawlop KCP noyongi kadra ahum phaba ngamkhibaga loinana khulai sing fagat pangamkhre Manipur Police ki control room dagi thadorakpa paw amada thangmaiban amasung kaisam partagi lona thingkraba lal hawlop KCP noyongi kadra ani phaba ngamkhi haidi Security Force na farba kadra ani adudi Kangjam Pradip Singh Elias Pari Elias Tenoi Singh chahi Kunsha Nipan amadi Thokchom Ramesh Chandra Singh Elias Ayang Batahi Kunsha Humdoini Miyoi ani asi Senkhai Thungkhai Chathabada Chenabani Haidi Makoidagi mobile phone ahum side bag ama two wheeler ani amadi voter ID card ama fagatle haidi nakalamadom dasu khurai thodam laikai dagi lona thingkraba lal hawlup KCP noyongi kadra Laima Pokpom Sanjit Mite Elias Nauba Chahi Yankhai Mari Security Force na faba ngamki haidi Mahak Public Government Office Hospital Government School Petrol Pump Singda Senkhai Thungkhai Chathabada Chenabani haidi Miyoi asidagi mobile phone ama two wheeler ama fagatle haidi loinena Security Force na Kangpokpi District ki New Kaithel Manbi Police Station na konba Aigizang Nepali Kuti dagi thiba humba ki thabak chathabada .303 sniper rifle modified ama pistol mari SBBL gun ani long range projectile launcher pumpi ama long range projectile launcher bomb ani 36 hand grenade modified ani 36 hand grenade lever ama wireless set befong ama wireless set UB10R ama stencil normal ama cartridge 38mm anti riot ama amadi SBBL ammunition tara fagat pangam ki haidi amasung Chandel district Taizang amadi Gelzang dagi Assault rifle 7.62 mm type B1 ama magazine ama 7.62 mm
mm live round 8 local made mortar pumpi ama live bomb ama 9 mm live round ahum bofeng reduce set ahum phagat pangam ki hairi Hauzik paugi marak thana atena break ama lominasi break matungda mayam butaram nokchuri Kangpopi district ki Saparmaina police station na konba ke gamnoify ki lampak amada social media platform singda kulai paiba miyoi tara mangamukna camouflage setuna football sanabada chenaba miyoi manga Manipur police na fare hairi Manipur police control room degi thadorak paw amada Manipur police na faraba miyoi sing adudi Mangtilen Kipgen Allies Bemang chahi kuntaruk Mangtilen Kipgen chahi kunmari Saithengmang Kipgen chahi kunipan Lunmaisen Kipgen chahi kunmathoi amadi Lunkogin Kipgen chahi kunmari ni hairi Manipur police na asaba che chang season aduna sim card yolamba ki damak miyoi ani fagat khre Manipur police na faraba miyoi adu Porompat police station na konba Lausangkong mayai laikai degi takhelambam sanatomba metei chahi kuntare ni hairi miyoi asidagi non judicial stamp paper ama affidavit ama blank Jio sim card mari MNP sim thaba Airtel sim card kuntra mathoi 5G plus black Airtel sim card kunmathoi MI12 Pro 1 ama white cloth ama BSNL gi takhelambam sanatomba metei gi mingda leiba identity card ama takhelambam sanatomba metei gi Aadhaar card ama StarTech biometric fingerprint scanner ani Mantra biometric fingerprint scanner ama Secugen fingerprint ama scanner amadi black backpack ama security force na fagat le hairi Thobal district ki 𝐿𝐶𝐤𝐰𝐬 nupi chokhat thorang lupna sinduna khungakpa faba amadi hatkibabu yaning de bafong doktuna ngasi 𝐶𝐤𝐰𝐬 mamang lekai mera pai bisangda wakat mifam famkre wakat mifam aduda khungakpa faba yaroi kanglei pak pumbadegi afaspa 1958 asi athuga matamda lauthou khungakpa hatpada chenaba mathongna phaba police commando sing thabak de kudak ta lauthou lanjanaribe sing masagi mayum leifamda athubada hanjel halu haina thaba play card sing paiduna wakat mifam adu chathaki mafam aduda saruk yakibi 𝐿𝐶𝐤𝐰𝐬 chokhat thorangi joint secretary leibak laina haikibada hojik thokliba irang asida khungakchariba isa sing asigi maral karin amata leite kukina hoduna talakpani aikoi defense ka katawbani asuk luraba chiraba matam asida chief minister na assembly phamlam daida pham thadokiba asi akan mamawong da condemn tawi pham thadokpige hairabadi nahana thadokpiba yare MP election mamang da thadokpiba yare center dasu BJP na pali aikoi BJP dagi toklagani hairabadi solution khara pura amba yabani hojikti chahi ani helava asida pham thadokpa asidi thokliba lan asi loisinbagi mahutta makoi maselgi phambunabagi BJP manungi amotpa puthoklaga sarak tamhan bahaibasi yamna fazade amadi khungakpa singda makhal amadagi action lokatpa yaroi haina makhata na fongdokhi hauzik aroibada maroiba pawmuk hana pizari Manipur state ta thamlakiba president rule asida Indian constitution ge article 3 gi provision karigi dama yaholakli bano haina CLP leader Okram Ibobina central BJP lengak ta hangkhre lamdam masidagi mayai kaba chinjak puthokpada achokba thodang lauriba popi pambi sing yan thatuna manghanbagi thabak leptana chatharakpagi makha taboina ekar tara da tharamba popi sing yan thatuna manghankhre amadi Imphal West ki lamsang da laiba CRPF ki camp amada CRPF ki jawan amana mahaki kalik anibu nongmoina kaptuna hatlaba matung masa matom da amuk nongmoina kapsin jaduna sijakre
ngasi gi oina Northeast Window TV na sandok chaba numidangi Manipuri pau matang asri loizare mideng tabiri ba pumna mupu amuka hana khurumjari. Good morning. Hi, my name is 𝐋𝐢𝐯𝐬 and I am the administrator of 𝐻𝐢𝐯𝐴 Academy. I am wishing all the best to all the students who are going to appear the higher secondary examination being conducted by Council of Higher Secondary Education Manipur starting from 17th February 2025. I wish all the students to score high marks and come out with flying colors. And also a big thanks to SS Career Solutions, 𝐷𝗏𝗏 for sponsoring education channel that is being broadcast at newtv. And I would like to suggest SS Career Solutions to come up with new ideas which is related with students and which will be benefited to all the students. And a big thanks to SS Career Solutions, 𝐷𝗏𝗏. Thank you. Libasahi 2025 February thagi lakhiba tarik kunma thoidagi nupa macha singidamak first state level open kirat and nat competition pangthok lagani numit humni changna chathagadoriba veteran association ningthongnaina organize tawduna madrasa huisania ashrafia yaidipok ningthongnaida pangthok lagani form mamal submatagi nupa yankai oiriba competition asina tongan prize kaya su thamli first prize ta lupa lising tare loinana momento amadi certificate second prize ta lupa lising taruk loinana momento amadi certificate third prize ta lupa lising manga loinana momento amadi certificate amasung consolation prize oina manga khangatuna lupa chamanga ka certificate ka su pigadauri home lobby ningmasingna double daughter ningthongnai makha unique stationery yari Azad Bazar, Royal Pan, 𝗔𝗏𝗏 Imran Infotech Khairgaon, Sabir Pan Dukan, Lilong Hafiz Ayub Pan Dukan, Mayang Impal Bengundagi Lobiba Yagani, Luinana, Home Thazenbagi Arroban Miss Lak Liba Tarik Tara Mangagi, Pumari Makaida Oida. Karigumba nahak USA, UK amadi European countries singda study tawbagi khudong chaba ama piragadi madu miraigadra. Larik tamna sel tanbagi khudong chaba ama phangagani hairagadi kari khangani achangba sel pumnabak adu scholarship natraga study loan gi khuthangda fully funded tawgani hairagadi khudong chaba asi manghangadra loinana Germany da 3 years program singda larik tamna thagi oina lupa lising humbudra
Smart Coaching Center SCC gi maikaidagi parents singi mafamda yamna nungairaba paujel ama puduna lakchari madudi lakliba January gi tarik 9 2025 ta Smart Coaching Center na maru oina class 9 amasung 10 gi first foundation course achauba kudongchaba kayaga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubirau mafamna hata mana ingkol opposite public hospital Smart Coaching Center gi mafamda leiriba kudongchaba khradang makhada pizari boarding gi kudongchaba leigani boarding da leiba angang sing namas compulsory oigani kudongchaba si mama mapa oiba singna suksoi soidana lobiyu Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizare 𝐻𝐸 Career Institute hata separate boys and girls ki well maintained tauraba hostel amadi 24-hour lerik paba yaraba library ki kudong chaba su pizari online class yawa singidamak su free wifi gi kudong chaba lobiba yagani Institute asiki kitchen na hostelers singidama week amada 3 times meat amadi matam gi oiba fresh vegetable na chingba serve tauri loinana 2016 dagi education to employment haiba team na main service oiduna lakliba institution asina tongan ba mahiroi kya bu free career counseling session gi kudong chabasu pidana lakli amadi chang naina sakanglaba well experience oiraba mentor singna hosteler amagi library da lirik pariba mahiroi singa interaction program sinduna thobat piduna mahiroi singda hena hotnani bugi asasu 𝐻𝐸 Career Institute na fanganduna lakli mahiroi singi damak pizariba kudong chabasinga silobiu limited seat oigani ngasimak 𝐻𝐸 Career Institute above Aryan Departmental Store near HL Express Building hata Imphal East Manipur da upna khananaina biu pizariba contact number 9612383793 natraga 7085972311 sida direct call tawiduna hena kubamarot khangbiba yagani Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Happy Sata Minutong da Leiba Dami Infotech Sales and Servicing Center Hairiba Center asidagi kudong saba sing asi lobiho kudong saba sing adudi laptop, desktop, printers, accessories, CCTV cameras, alarm system, intercom system, product sales, installation, maintenance, network and repairing hairiba sing asigi kudong saba sing asi bigani. Akupa marog idamag 8787378886 natraga 7899080602 hairiba number sing asidagi contact tobiba yagani. Dami Infotech Sales and Servicing Center Pijariba kudong saba sing haibani laptop, desktop, printers, accessory, CCTV cameras, alarm system, intercom system, product sales, installation, maintenance, networking and repairing hairiba sing asigi kudong saba sing asigi pijariba item sing asi matam-matamgi matung ina matangka chunaraba mungda miyamda mungpa mamalda affordable price da miyamda kudong saba sing adu pijagani.